Handak Nomanini Asida CIC Yairepok Hospital ge Authority Amadi Public Singi Marakta Chayet Naba Nungaina Daba Thaudok Tokuna Hospital Thingjinkhiba Khongjang Phauba Yengshinkhre Thaudok ki makha tarakpoina ngasi MPCC ki President Soiribau Wangkem SG MLA K Megasandra Amadi Deputy Commissioner Thobal Hana Kamai IAS na CIC Yairepok ta Hakthengna Jatuna Hospital gi Hojik Oriba Phibam Yengshinkhre MLA Amadi DC Thobal na CIC Yairepok ki Senior MO in charge Dr. L Robinson Amadi atai staff singa unaduna wari shanarba matung MLA K Megasandra na phongdorakpada hojik ki oina hospital asita thoidokpa yetnaba amata leitre yetnariba sing pumnamaki Yapsinanaba Club ki Mio Shingamasung Hospital ki Authority ani ki Marakta CMO yauna wari shanaba thorang taure miyamna 24/7 da service tauriba hospital asida chingnaba leitana laktuna layeng biu Hospital asi patient phajana turn out tauba hospital amani free medicine amadi free laboratory testing na singba khudong saba kya su phangalle staff ki awat pa khara leijaraba su miyam gi damak ninthina service tauri awat pa doctor khara yauriba shishu laingak na thuba Athubada Hapirakani Thazai Hospital Authority ki Maikai da kisu patient singbunung shina tawbinaba appeal tawki Deshi Thawal Hana Kamaina CIC Yairepok Shininthina Miyam gi service tawba ngamnabagi dama District Administration Thawal ki Maikai dagi pangba yaba mateng sing pangnaba honagani haibagi thazaba su phongdokki CIC Yairepok da jana free medicine pibagi facility laire lab testing hai tare laboratory testing ne koi blood test taw bokpa gi testing makhan kuri maksi phajana sida paikhali staff sing ki award padi lai masi tournament gi da bununa lairiba ki facility myam jada phajana yohana ba sigi service phajana laina bi district administration CIC in charge doctor sing staff sing myam minare henna public ta service phagana basi khanare Yairepok ki CIC ki da matangda khanare aduga khoi district administration side gi su fully cooperation PB rage aduga doctors nurses mayam lairiba mayam se shortage khara leijaraga su ekhoina service se mapung phana public mayam gi PB rase haina ekhoi decision lo khare adum phanaba adum yengsin bi rase